Lakhipur online puthok saba February ki tang tara manga thangse numit ki Khomjinba Pao tabirase. Ahanbada maru oiba pao. Kasar jila ki paumi marfutara marida Assam ki CM na kudol tamlakiba kudol pot sing yantokre. Jiribamda district level open debate competition pangtokre. Patriotic Writers Forum Manipur na literary award fangadaba singiming lautokre. Kaisam Sanjipu Bharatiya OBC Mahasabha awang nongpo ki in-charge oina hapkre. Dhemaji jila dagi mangkiba school ki mahiroi manga Silchar rail station dagi pangkre. Sebana loba SSLC exam ngasidagi Raja Sige Center Chamapan Manipu Marida pangtoklagani amasung Kuntranipan Suba National Games ngarang loisinkre mathangi National Games Meghalaya na yumbu oidana pangtoklagani. Hauzik mapung oiba pao tabirase. Ngarang Kasar DC office ki new conference hall da pangthokiba thormamada Kasar jila asigi mating leiba paumi marfutara marida makoi ki thaudangbu sakhangladuna Assam ki CM Dr. Himanta Biswa Sharma na kudol tamlakiba kudol pot sing ngarang yentokre. Kasar ki DDIPR na silangduna pangthokiba thormaduda Kasar ki DC Sri Mridul Yadav IAS amasung Barak Valley Zone ki DDIPR in charge Monica Setia SCS sarukjaki. Thoromasida sarukjakiba jila asigi print electronic amasung digital media ki paumi singna Assam ki CM ki maphamda tawbimal khangba wapam kaya sufangtoke. Jiri College Students Union Jiribam na sinduna Jiri College Conference Hall da ngarang district level open debate competition galoina na manamatham-su yentokre. Thoromasida Jiri College Students Union ki ex General Secretary Namairakpam Budha Chandra, Jiri College ki Principal R.K. Sana Chaubi Devi, amasung Jiri College Governing Body ki Hanagi Secretary Mutum Maipak Sanana mathang sidna Chief Guest, President amasung Guest of Honor oina tais tapamki. Chief Guest na maira chukatuna thorum hodoklaba matungda Jiri College Students Union Jiribam ki Debate Secretary M. Bishon na taram oppogi barol thamki. Social media has escalated the present crisis in Manipur more than it has helped in conflict resolution. Haiba topic asida pangthokiba competition asida competitor mapanna for the motion da aduga marina against the motion da leiki. Dr. Arun Kumar, Assistant Professor, Jiri College na Speaker oiki aduga Dr. Haubam Joy Kumar, Assistant Professor, MS Zaman, Assistant Professor amadi L. Roman, Advocate na Judge oibiki. Debate competition asida Raj Lakshmi Jiri College, N. Jiri Nganbi Jiri College amasung M. Manithoiba Jiribam Higher Secondary School na mathang sidna ahanba anisuba amadi ahumsuba manalauki. 아침도 더 그래. 가. Social media has escalated the present crisis in Manipur. More has helped in conflict resolution. Hariba motion asi ay isagi oildi masi sunya ya dagiti hay dugdug. Masi motion asi yani dagiti maram ay matang poison hazard research diga sir. Ay kuigi namda masida hosi ay kuigi namda Manipur sida thubi ba thok sida ay kuigi media ki chinaw sida achapu thak gawi. Maram di makuina ay kuigi miyam manga amati sarkar ki thongda media ki thongda ni makoina I pausang ya pinuna ay kuida kana ko ya kanali. Manipur da 3 May 2023 dagi lepali de chathar ba asigu ba tho asida media na ay kuigi prajasin da adu kati kana ba adu kati pi aduga media se le da thok lagani ay kuigi prajamya sisu adu kati kya maram lagi on motion na mi ba chilma singa ngam ki da moina media asigu karam na ngam
Sample nama Khomjari nasi asam Honda ada Activa 125 OBD2 Anova model lama launch tau jaga ni. Coba tu. Khomjari nasi Honda na launch tau iba Activa 125 OBD 2B ki variant nauna upgrade liba variant ase khajitang hai takchar kya ma ahamad mang leiba Honda na anda upgrade tawak liba matam siga hena chuna gadaba hai tare ko sida 4.2 inch ki TFT display leira display asida khoi hanan leirambe analog ki display do aduga gi digital do ina full digital meter da upgrade tawak ne akhoi sida running tawagi distance amadi magi fuel capacity loina digital da show to bigani left side da steering ki left side da joystick asina leiriba mai display ase khoi loina function ta woni sina Honda road sync app aina Android phone dagi app se download tawraga Bluetooth ki kuthang dagi ahen ba feature atai su haibadi call SMS adugai music kunama khoi joystick sina tawraga loina control to baya gani amadi gari thobo matamda emergency gumba matamda mobile charge to namagi dama asiga charging port su yawe 15 watt ni charging point asa type C mamangda udi base look se yengyo asiga chrome wheel hoi hapchari amadi full digital LED headlight ni variant gari ase variant ani suna phangbigani amana OBD deluxe ta phangani amana smart ta phangani deluxe asiga laisia akoi ki chabi sina key system lai gani duga smart na key gi mahutta remote na control ta ugani gari ase color taru khakta phangani color ado charakya color taru kha hoi available lai rebel red metallic Pearl Ignatius Black amadi Pearl Precious White Matte Axis Grey Metallic Pearl Siren Blue Pearl Deep Brown Grey ase color taru ambigani siga adu hoje hoi yausangi so discount bizari hoi showroom dagi gari gi matung inna 1000 dagi 7000 pawa gari gi discount ambigani term and condition lai jagani tawo aduga gari kanagumba logi ningba lairaga su mayumdai su direct akoi phone da pau faunaraga document pan card aadhar card khaktang da thabiraga duai tawba yagani aidi gari purchase tawba jagani loina na akoi free delivery service tawjari Patriotic Writers Forum Manipurna chahi khudingi oina aiba singda piduna lakhiba literary award phangadaba singi ming lauthokre Suresh Khundongbamda mahaki Khomjinba Saireng Lairik masa pandaba tingi damak Arambam Ibungohal and Binod Kumari Literary Award 2024 Rajkumari Noyonsana Debita mahaki Lairik Punsi Lambira Noroki Lambira haiba sigi damak R Khating Tangkul Literary Award 2025 Kaisam Bijoy Kumar da mahaki Lairik Khongul Liru Khige Damak Pacha Mitei Literary Award 2025 Aduga Thoksom Thawyang Bada Khwaidagi Hauba Khonni Damak Dr. Saros Nalini Arambam Parat Literary Award 2025 Piragani Manasi Lakliba February Gitang Kunmathoida Ima Banquet Hall Kaisam Junction da International Mother Language Day ki Tharunga Mari Lenana Lanthokani Hairi Kaisam Sanjipta Bharatiya OBC Mahasabha North East ki incharge oina haplakpada National Manipuri Progressive Front ki President Ibungoton Singh Thingomna harauba phongdorakle panbayai Kaisam Sanjip Kasar Sonai Thengna dagini Haujingna New Delhi da leiri Mahak Atmal New Delhi ki advisor amadi Global Mitei Foundation ki su director ki thodang puri Kaisam Sanjipta All India Other Backward Classes Organization ki President Akash Lodhiana Thawai asi pirakpada Delhi Mitei Coordination Committee ki advisor Hizam Rajan nasu haraba phongdorakli
Nakal amaramda Mitei right activist Dr. Maimon Santi Kumar na phongdorakibada Kaisam Sanjipna Mitei khakta natana awang nopokta leiriba OBC Kanglup Singi Tamak Yaifa Thorum Amadi Makhoigi Phangpham Thokpa Hak Kaya Phangnanaba Soidanamaki Honarakani Habiki Thazaba Thamli Hairi Dhemaji Jila Dagi Mangki Bani Haiba School Gi Mahiroi Manga Ngarang Ayuk Silchar Rail Station Dagi Phangkhre Dhemaji Gi Gogamuk Bordoluni Little God Model School Gi Class 9 da tamliba Mahiroi Manga asi Sagol se numit School Suti Tharaba matungda Yumda Halaktabadagi Makhoi gi imung manungi mioi singna Dhemaji Police da missing report ama pikhi bani Makhoi Manga asibu ngarang tek takaidana ngarang Ayuk Police na Silchar Rail Station dagi lokot ki bagolena makhoi bu Guwahati da amuk hanna tharagani aduga Dhemaji Police na Guwahati dagi makhoi gi yumda yohonna ba thorang tawgani hairi Hodor Thanar OC Probari Amrit Singh aru moi rati ebar ami ulai goisilu nikha 2টামান বজাত aru ami railway station to telukok brief korisilu aru photo disilu je ei kejon chhatro তেওঁলোকে ক্লাস 9 ৰ ছাত্ৰ তেওঁলোকে হয়তো তেওঁলোকে ইফালে আহিব পাৰে গতিকে আজি পুৱতি নিখাই আমি তেওঁলোকক শিলচৰ ৰেলৱে ষ্টেচনত তেওঁলোকে উদ্ধাৰ কৰিবলৈ সক্ষম হলো আৰু গোটেই কেইজন ছাত্ৰকে আমি স্বাস্থ্য পৰীক্ষা কৰাইছো সকলোৱে ভালে আছে আৰু তেওঁলোকক আমি হুটপুছ কৰি আছো কি কাৰণত তেওঁলোকে আহিলে কিন্তু প্ৰাৰম্ভিক যি তেওঁলোকক আমি হুটপুছ কৰিছো তেওঁলোকৰ কথাৰ পৰাটো গম পোৱা গৈছে যে তেওঁলোকে তাৰপৰা আহি তেওঁলোকক যোৱাৰ উদ্দেশ্য আছিল মিজোৰাম আৰু মিজোৰামত গৈ তেওঁলোকে ঠাই ফুৰিলেহেঁতেন দুজনৰ লগত গিটাৰ আছে এজন ভাট ক্ৰিকেট প্লেয়াৰ আছে তেওঁলোকৰ লগত কথা পাতি লাগিছে তেওঁলোক খুব ভাল ঘৰৰ আৰু ভাল ছাত্ৰ হয়তো কিবা কাৰণত তেওঁলোকৰ মানে চিন্তাত এই কথাটো সোমাইছিলে আৰু তেওঁলোকে সেই কাৰণে তাৰ পৰা ঘৰত নোকোৱাকে আৰু কাকো নজনোৱাকে তেওঁলোকে ধেমাজিৰ পৰা ওলাই আহি ৰঙিয়ালৈ আহিলে আৰু ৰঙিয়াৰ পৰা এখন ৰেলেৰে তেওঁলোকে আহি শিলচৰত উপস্থিত হৈছিলে আৰু ইয়াৰ পৰা তেওঁলোকে যাব বিচাৰিছিলে মিজোৰামলৈ আইজললৈ তেওঁলোকে যাব বিচাৰিছিলে আৰু তেওঁলোকে কৈছে যে আইজললৈ গৈ তেওঁলোকে ঠাই চালেহেঁতেন তাৰপিছত তাতে তেওঁলোকে গিটাৰ বজালেহেঁতেন গান গালেহেঁতেন এনেকুৱা ধৰণৰ কথা তেওঁলোকে কৈছে আৰু গোটেই কেইজন কম বয়সীয়া জুভেনাইল ছাত্ৰ গতিকে আমি তেওঁলোকক ভাল ধৰণে স্বাস্থ্য পৰীক্ষা কৰাই তেওঁলোকক খোৱা বোৱাৰ আমি ব্যৱস্থা কৰিছো Sebana Lauba Class 10 gi SSLC exam ngasidagi hodana Assam gi exam center chamapan gani phumari da pangthok lagani parikha si March ki tang ahum phawa chathagani handakna mamang chahidagi hena punna mahiroi lakh mariga lising kunmapan hena parikha si da phamgadaba sigi yengladuna ahenba exam center kuntramathoi hapsin khre parikha thapam gi meter 35 na konba maphamda parikha thagadaba mahiroi natana atei changbada athingba thamlagani aduga mahiroi singa mobile phone smart ghari amadi atei electronic ki pochai pusinbada su athingba tamkhre Uttarakhand na yumbu oiduna pangthokiba kuntranipan suba national games ngarang loisinkhre sanaba sida Assam na sanagi takaman ahum lupa gi takaman 35 aduga senjengi 13 loinana punna medal kuntra mari phangduna kunmari subada leikhi aduga Manipur na sanagi 13 lupa gi 13 senjengi takaman kunmanga ga loinana punna medal yangkhai manga phangduna 13 suba mafamda leikhi yumbu oikiba Uttarakhand na sanaba sida 3 subada leikhi handaki sanaba sida Nagaland Puducherry amadi Sikkim di sanagi medal phangbangam khidre sanaba sida Services Sports Control Board na champion Maharashtra na ni subada aduga Haryana na ahum subada leikhi sanaba sigi mathangi haibadi kuntramapan suba national games Meghalaya na jumbu oiduna Krista kumja lisingani ga kuntareta pangthok lagani Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina Diabetes Kidney amadi Liver gi anaba Paralysis Sciatica Spondylitis Khwang naba Khu naba Nerve gi anaba Blood Pressure Heart Disease
disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain laing jari masita sunatana mipum khuding makna hakchang phana lainana ba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin biragu energy healing center Rongpur Park 2 aduga city chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tawbirak na maning singjari nungairaba pau yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laingana bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari mobile number 8638078821 hariba number asida layangba lakpagi mangwainana appointment book tobinaba khanganjari Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruoba paw amukhanna Kasar jila gi pawmi marfutara marida Assam gi CM na kudol tamlakiba kudol pot sing yenthokre Jiribamda district level open debate competition pangthokre Patriotic Writers Forum Manipur na literary award phangadaba singiming lauthokre Kaisam Sanjipu Bharatiya OBC Mahasabha gi awang nongpo ki in charge oina hapkre Dhemaji jila dagi mangkiba school gi mahiroi manga Silchar rail station dagi phangkre Sebana Loba SSLC exam ngasidagi Raja Sige Center Chamapan Manipuri da pangthoklagani amasung Kuntranipan Suba National Games ngarang loisinkre mathangi National Games Meghalaya na yumbu oiduna pangthoklagani Lakhipur online YouTube channel gi paw sandhok chaba ngasigi oinadi matang asida loijare